Hilira Committee ki chairman su oiba aduga koi Nungba Assembly constituency ki MLA su riba koi ki Dipu Gangmei koina Dinganglung Gangmei sina phongdoku homsi sanga express yaure maruina Manipuri edition dana Meetop sina nouna khudashillaga makhoi ki lamni hairaklae di Gangmei haiba aduga somna kanda English ki version dana outsiders claiming ancestral land Dipu Gangmei new villages sprouting along highways highway ki nakan singda changhilaga khudashillakpa mayam thole haiba homsi mana magi social media account photo homsu mayam ju quote torga fongi aduga India Today notice ta su phongba koi thengnare sigi post aduna sigi Meetop sing sina sankhila akanda lam tasilapka maruina jelerong kangbu si santi una leba pamjaba kangbu ni jelerong ki area singda naga ki area singda mukoi na sankhila akanda yum sajenba lesilakpa masina amna chauna kaiba pire masi punna mieng changmina mathau tai phumsi mana yamna alarming position amada leide habigi pau singa si sanga express ta phongi sai sidani khoi toan ba village tasalakpa matam dugi leiriba revenue department kamusina khun maming se tholga mi tara kun saraga khulmekta ngaktangi moi kanaba phangnaba mayamna village amakta semba hekta tawba khulama semba maming hekta piba adigi gazette notification da yaw mayam si jamna tawrambagi khoi thengnaba leire maduna maram war kan ne achauba crisis sama lai se do seida khoi Nungba SC MLA su oiriba du Hilira Committee ki chairman oiriba Dipu Gangmei na phongdore ufamse saida di kari ufam thamidingi gitaje dajin masi koina paper da sum mayam opinion na takna mama ke pa makhra sum thamna basi hudi koi dum thamnai daji ko to putam kuna hajidingi di kogi oja koi Gangmei na haibi ufam se koi ngasi ngarangi isurate masi am sanga ba koi pla roni koi hainara ba poram ni duga leiriba Meetop singna Meetop singna nouna khudashillaga makhoi lamni hairaklae ga ngasi kodro phongi dajin masi sei sanga poram ni do hajai koina hajidingi dina oja Gangmei da kuna hajidingi si tasingna Meetop si kanano Dena mana Manipur sugai na horji kanano kusa area jam terang haina ba dam thamosin haina bam changi rajiko ado dena mana sa area ko hajini si Meetop si khandong na phona matam da aikoi community amang te khone intobu pharoi ba jiko dona dangai phana oja Gangmei na su masi yamna thamoi shokna nuai ta ba na changna magi pen da ba ngasi haina ise masi khoi unite ko na khoi disilong mina kanda aikoi gi oiba common agenda amada khoi dangai phana khoi phenomena bam changi rajiko dala ji oja Gangmei na pire o khonji manung su dangai phana ngai sai hajini si Meetop sina kanano adu illegal immigration kanano refugees na kanano na tagana foreigners na kanano basi yamna koi criteria khaido kanda da yamna masa sing koi thambir kanda mayum da halan giba yamna kanano ko adu leijera ge na hai kangu singina kanano leigadori ji ma es ban logi matuni yabra yadabra